Numitumsu hokre, matangi numitni. Ngaside, Victor masamsu kaktathlure, makoi suloina kakthokle, aduga, iru sulu jaba loiraduna, mangonda thamliba, mingjen aduda yenglaga, magi lumangi, jum tahaliba masaidu, makuttuna haifetsu hugattuna yengjay. Aduga, mathanta momon noklaga haijarai. Aibu, tilai khumbi mapi kaina. Khangni dana Lakshmi nang. Nangoina, aingonda tura tuhange. Sahala, khangoi drado. Riana du ngasaidagi mabungna tawribadu yenglibani. Aduga, taplapa khonjel da. Tamo, kanano tura tuhandoisa. Victor na. Machandombya, nabungi saksibu tilai khumbi mapi manbrane. Riana su noklaga khumai. Mahanbaga nate ko tamo. Purani kaino. Victor na saurap tauna. Taning dehe, nang masu. Se, yenguse. Asu phajaba saksibu tilai khumbi mali gaina. Nupi noi gina mise, kadai da pan ge ba. Noi na pa mi ba nupa se. Haujikan gi khongaw set pada ningong da yalaga mathunga isum sumba guli chaba duraba. Riana, Victor na sauri ne na tawridu he na nokning ba faraktuna hairap noklaga. Tamo, adu am sorry do kai gino. Tamo di hero ni kai no. Handakte Victor du khara ingtharak pagum sat hairai. To adu ni dana. Machin manau anina marai yetnaringaida pungsu haukiba khanghaudre. Aduna ngasidi Victor chaka amata chade. Magi fajaba maithongdu Lakshmi da yenghaningbagi mayaina. Tasengna Victor masak aduki matik fajai. Masana khara ngausinaba pambagi masamana khakjabagi wani. Lariksu yam haiba misak amakhakni. Ngahaki matung college yauraktuna ngasidi masu class ta changde. College tu da tamlibi leisabi singdu ngahollage matagum. College ki gate aduda leplaga machindu hui khongduna leiri achat awong yenglaga. Haibaga tawbaga ngasidi Victor se kanana su masak khangdre. Haibadi magi makoi aduna nahan khoi magi masak adu losinduna thambaga chap manare. Maga loinariba magi masak se change pura tawre. College aduda tamliba mahiroi sing adu mathang loina laknare. Maraktuda sakhenbiga Lakshmi ga su yauribani. Victor di makhoi ani lakpa ubaduda una usinadabi tawraga leiri. Aduga makhoina kauzara asanu khana. Adubu Lakshmi ga sakhenbiga di Victor na lepliba adu hendoklaga khongkap amani hendokre. Victor na kaurak mande khanduna haifet yenglakpadadi ani dudi chatkiduna lairami. Victor khonglai thuna makhoigi matung ilai aduga wa amata ngangdabida mana oina anidugi mamangda sat lepsele. Sakhenbina kaino he. Victor gi hauna bisi magi lumangi masaidu makhutna ngaihak leita hugatpa asini. Aduna magi masaidu sat hugatlaga. Ayuraga kauromji kaigino. Lakshmi na nang walamjena. Hairaga noglai. Sakhenbina kamain kauduino nang di hero malaga la atubo. Victor na tilai khumbi mapi mingthon phangdu sharu hero mingthon phangjaningba. Lakshmi na amo ya male nasamne na sanna lekthokpa hekman khai. Victor na man bane. Ado Lakshmi nang se ahidi som nungshire kamain tongne. Sakhenbidi Victor gi wahaiduda mamit lauthoaga. Lakshmi noklaga. Hai Victor haiba tilai khumbi king. Nang uba khaktada Lakshmi kaubinu ja aise. Aigi isa se. Asi hairaga makhut kadu haifet acting tawraga. Sumaina tu mareng chatlibani do. Aduda amuka nungsinaredi hakachaba hotpada matha pongkhalakpa mayam aduna aise matum tasilaga
ising bol onthokduna haigattana kauthokrasu adum yahaningbai time ni ne. Sakhen bi marak thatlaga ngai khose noi ani gi wari do. Victor na khangde aidi ising bol ongera nungshit bon ongera one day nangdi koirani. Sakhen na hoise yare 3 days dana ai zelo adu hairaga makhoi puna nokminai. Numitumasu hokre ngasidi arubidu yamngana irujaraga lai khoiramba chatluraga mayumdagi thorai. Mana la ibasi Victor hoidani. Tharosu imung mangon yana khayengon sit sengduna leiri. Arubi makhutasu karino ama paiduna lakpana Victor khoigi mayum yaurakle. Arubina tharo ubada tablap tauba khonjenda kaurei. Ine tharo sat yenglai aduga hema Arubia nang lairo. Arubina hoine ado Riana ga hapugadi ude hogakraba. Tharo noklaga angau bisiri hogatribane nangdi onthokna yahongan kreda. Arubina hoine asida aigi bamonda laigi kai no khara katho uhaye adugi sum nganta hogalaga katho uraba. Tanjadu da Riana di mamai mami taba loiraga thoklai. Riana na aima Arubia aidi kana no khalure. Tharona icha tombia nabung do hodok lurone nangbo. Riana Arubia akhoi tamudo amukta hodok piramo ising khara pusilaga. Arubi talika haide hoi hekta khumlai. Hoi ai hodoge. Asumna Arubi du Victor gi kada changlai. Riana na masu matung ilai. Arubina kaklap tauba khonjel da kaurei. Ho ile tharogi naitom pokchaba mahajandangi machanupa Victor haiba sinam nambo. Nangbu asuk thenglasiba hogatrido nangbu sirabo. Siragana sire haro sora sonbiramage. Riana di Arubi gi khohaidu da noklaga taradi maraina nang sauzarak jani he. Arubi so noklaga kefdawre asidi aina ngambani. Victor ngasaidagi tumbanate sum hippagi wani. Arubi na hek changlakpadagi ngangni bawadu loina taribani tumshinaribani. Riana na ngamni yam ngamni ba tadabagi fabani khangdri. Arubi noklaga ado Riana noi tamose hapu chenbam iya malingo. Riana na ngasidi nupi am soidredo. Arubi thawaga sade yamong hadana amuka so hairei. Mana phudoinga hektaura gana kaidaruni. Trouser selaga hekta singthani. Khudai selagana fat hekta singthoani. Adu khulingai da madi fuba sangaroi davane. Adu kanda kok sengra loiredana. Ani du nok tuna ngangnariba wadu taraga Victor du khanglaw khatuna hairei. Kaino no yani na hainarida khangni ngasi leiramo. Hairaga fuk hogali. Riyadi kemta hairam dabida chenthokre. Arubidi hojiksu kaya thawa sadana leibagum tawri. Victor na ayuk angan basida kwaktawna khongi se kaigino ha nang nayum leitabro. Arubina iyumdagi nela ise. As chalo he yeningde saubaga lairi nafinaron do hana fazana loisinko ko. Victor na nupana tumbaka da hamaha haidana changadine yeningdabasu yengo uningdabasu ubataba. Arubina ikai bayam khangdiye. Victor na hoi nupa akhoise mayam kanbane. Ado aina thamai sengna nungsijabi kanagi mafamdadi nupa akhoise noi nupinaga thotle kaina changdamnariba leirangdo adudagisu yam thina thokhrajane.
Victorna wa nganginena tawribadu chumnaga nate makhut o masawo tawragani. Arubina hairap chathoklaga khanghai hairai. As yam changsilaganu ko. Aise asengbane irujaraba. Victorna Oh nangdo asengba. Arubina mane aise sengtrik sengjariye. Victorna Oh senge sengmandana nayum paluraga chanadana halaido. Haujikta momon noklambi Arubigi maithongdu khangan hanjingkhiduna khanghaudana atiyada manglakpa nongum magi misna anida pirangna pik thankre. Maithong maksina Victor bu warawi haibagi mityeng yenglakpaga loinana tapna aidi chanadabini. Nakhoi mayamgi noknafamne. Nokno aibu halakbini oktabini haina. Masisu aigi punsini. Asi haramnaga Arubidu khonglei-thuna kaadudagi thokre. Victor amusu nungai haudre tasengna madi Arubida adumna waraukhini khangludabani. Ngaikho haina khambasu ngamhauda tumina Arubina thokhibadu yengduna leihawi.